ꯆꯥꯎꯅꯦ ꯋꯥꯎ ꯃꯁꯛ ꯈꯨꯐꯖꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯄꯨꯡ 2 ꯐꯨꯠꯆꯜꯂꯛꯄꯒꯤ ꯃꯁꯛꯅꯤꯀꯣ ꯑꯔꯣꯏꯕꯤꯗ ꯐꯖꯔꯤ ꯀꯩꯗꯧꯔꯒꯦ ꯁꯤꯗꯤ? ꯋꯥꯎ! ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯗꯣꯏꯁꯤꯕꯣ? ꯑꯁꯨꯛ ꯐꯖꯕꯁꯦ ꯆꯥꯗꯧꯒ ꯄꯥꯝꯃꯨꯏ ꯍꯥꯏꯕ. ꯂꯣꯏꯁꯜꯂꯒꯦꯀꯣ. ꯐꯖꯔꯦ. ꯋꯥꯎ! ꯑꯗꯨꯒ ꯑꯁ ꯌꯦꯡꯉꯨꯅꯦ ꯈꯥꯕꯩ ꯑꯃ ꯄꯤꯛ ꯊꯟꯕꯤꯗꯣꯅꯦ. ꯆꯥꯎꯅꯦ ꯍꯥꯏꯕ. ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯉꯦ. ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯇ꯭ꯔꯦꯡ! ꯁꯤ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯈꯪꯕ ꯌꯥꯎ ꯇꯥꯔꯗꯤ ꯀꯣꯃꯦꯟ ꯇꯧꯖꯔꯝꯃꯣ. ꯑꯩ ꯆꯥꯏꯁꯦ ꯑꯩꯒꯤꯁꯨ ꯀꯩꯅꯣ ꯈꯪꯗꯦ. ꯑꯗꯨꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯏꯟꯇ꯭ꯔꯣꯁꯦ ꯃꯃꯥꯡꯗ ꯑꯃꯨꯛ ꯇꯧꯈ꯭ꯔꯦꯕꯀꯣ. ꯑꯃꯨꯛ ꯍꯟꯖꯩꯅꯦꯕ. ꯑꯗꯣ ꯁꯤ ꯑꯃꯒ ꯊꯛꯂꯛꯑꯒꯦ. ꯁꯤꯁꯤꯅꯤꯀꯣ. ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯛꯑꯒꯦ. ꯁꯤ ꯍꯥꯟꯅ ꯆꯥꯔꯒꯦ. ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯄꯥꯔꯠꯅꯤ ꯍꯥꯏꯌꯦ. ꯈꯨꯍꯥꯎꯁꯦ ꯀꯩꯅꯣ ꯈꯪꯗꯦ. 아유. ꯆꯥꯛꯀ ꯆꯥꯕ ꯀꯥꯎꯕꯤꯗꯣ. ꯁꯤꯗ ꯍꯥꯞꯄ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯎꯋꯦ. ꯃꯍꯤꯁꯦ ꯈꯨꯍꯥꯎ ꯑꯃ.
ꯃꯍꯤ ꯅꯩ ꯂꯩꯔꯝꯃꯦ. 이 피스 굽어서 좀 때문에 짜도 막 먹네 하고. 잘하게. 나도 언제 갑자기 빵이 저는 먹기 마우스. 맛이 fazla 하와. ꯃꯌꯥꯝꯗ ꯃꯔꯛ ꯊꯠꯅ ꯀꯩꯅꯣꯝ ꯍꯥꯏꯖꯔꯝꯒꯦꯕꯀꯣ. ꯑꯩꯅ ꯊꯣꯡꯖꯔꯤꯕ ꯁ꯭ꯇꯥꯏꯜꯁꯦ ꯃꯌꯥꯝ ꯆꯥꯔꯝꯃꯅꯤ. ꯑꯗꯨ ꯑꯣꯏꯇꯥꯔꯁꯨꯅꯦ ꯃꯌꯥꯝ ꯊꯥꯎ ꯊꯨꯝ ꯀꯩꯀꯥ ꯃꯌꯥꯝ ꯊꯣꯛꯇꯅ ꯈꯣꯠꯇꯅ ꯍꯦꯛꯇ ꯋꯥꯕꯗꯣ. ꯑꯣꯛ ꯆꯠꯁꯤꯜꯂꯀꯥꯟꯗ ꯄꯤꯁ ꯑꯃꯅꯤꯅꯦ ꯆꯥ ꯉꯝꯗꯦ ꯈꯣꯠꯇꯦ ꯑꯗꯨꯗꯨ ꯍꯥꯏꯗꯅꯀꯣ. ꯆꯨꯝꯃꯦꯕ ꯆꯥꯕꯒꯤꯁꯨ ꯉꯝꯃꯣꯏꯕꯀꯣ. ꯑꯗꯣ ꯃꯌꯥꯝꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ. ꯍꯥꯎꯕ ꯈꯛꯇ ꯅꯠꯇꯅꯅꯦ ꯂꯦꯛꯊꯣꯛꯄꯩ ꯆꯥꯡꯗꯣ ꯌꯥꯝ ꯍꯟꯊꯩꯌꯦꯕ. ꯑꯗꯨꯒ ꯁꯤꯒꯤ ꯄꯥꯔꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯛꯇ ꯆꯥꯕ ꯅꯨꯡꯉꯥꯏꯕ. ꯁꯤ ꯃꯅꯨꯡꯁꯤꯗ ꯀꯩꯅꯣꯝ ꯌꯥꯎꯔꯤꯕ ꯍꯥꯎꯕ ꯑꯃ. ꯃꯈꯣꯡ ꯄꯥꯝꯕ ꯃꯤꯗꯤ ꯈꯪꯉꯝꯅꯤ. 짠. 하와. 똥 나오죠. 맛소들이 요거마다 생긴다고.
Wow. 살바 kunungaysa. ꯃꯈꯣꯡꯒꯤ ꯈꯔ ꯅꯞꯁꯟꯅꯔꯒ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯑꯁ ꯉꯥꯎꯋꯦ ꯍꯥꯏꯕ ꯉꯥꯎꯋꯦ. 하왜 껍닝게 하와도 헨젤렉 또이네 까면다 얌 헨젤리 khare hendan ba pa me ka chak puk thalak pai Dreamland mani da mayam gi mo ne dom phong duk piu ko sukai de yam khawe do sawe ya de sawe hai man nan saw sha ne me sa da mi na khangaroi ko 하와이 베잖아. 그거 하자. 그럼 나 이제 아우라 살려면 나만 탕 너무 비엘레 로이바. 하와. mayam mayam da se wadi pot ni ko le tes mayam le pa mo yam na yam tang le ja kra ba ai phe na cha ni ko ai na sa ba ka nei no problem asum take that ngari ka mayam video se loishanjꯔꯒꯦ ꯑꯗꯣ ꯂꯣꯏꯁꯟꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯀꯃꯦꯟ ꯑꯃꯃꯝ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯂꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣꯕꯀꯣ ꯑꯗꯣꯝꯅ ꯋꯥꯈꯟꯗ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯇꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯣꯝꯅ ꯈꯟꯕꯗꯣ ꯃꯌꯥꯝ ꯂꯣꯏꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗꯗꯤ ꯀꯣꯃꯦꯟ ꯈꯔ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯒꯦ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯃꯤꯟꯅꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ